ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯉꯥꯍꯩ ꯊꯣꯡꯖꯒꯦ ꯇꯧꯕꯅꯤ ꯕꯦꯕꯤ ꯋꯥ ꯀꯣꯡꯊꯦꯝ ꯀꯧꯕ ꯏꯅꯥꯎ ꯑꯃꯅ ꯉꯥꯍꯩ ꯊꯣꯡꯕꯁꯦ ꯎꯠꯄꯤꯔꯣ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯉꯁꯤ ꯐꯪꯕꯗꯒꯤꯀꯣ ꯑꯩꯅ ꯊꯣꯡꯕꯁꯦ ꯎꯠꯆꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯆꯥꯔꯛꯄꯗꯗꯤ ꯉꯥꯍꯩ ꯊꯣꯡꯕꯁꯦ ꯁꯔꯦꯡꯒꯤ ꯇꯥꯏꯞꯇ ꯊꯣꯡꯉꯤꯗꯅ ꯑꯗꯨ ꯅꯠꯇꯕꯗ ꯇꯥꯏꯞ ꯑꯃꯗ ꯍꯥꯏꯗꯤ ꯇꯥꯎꯔꯒ ꯌꯥꯝꯅ ꯍꯥꯎꯕ ꯃꯑꯣꯡ ꯑꯃꯗ ꯊꯣꯡꯕ ꯎꯠꯆꯒꯦ ꯇꯧꯕꯅꯤ ꯃꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯇꯣꯏꯔꯒ ꯊꯣꯡꯅꯤꯡꯉꯗꯤ ꯑꯩꯒꯤ ꯁꯔꯦꯡ ꯊꯣꯡꯕꯒꯤ ꯔꯦꯁꯤꯄꯤꯗꯣ ꯃꯈꯥꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯄꯤꯖꯔꯛꯀꯦ ꯑꯗꯨꯗ ꯌꯦꯡꯒ ꯁꯦꯝ ꯄ꯭ꯔꯣꯁꯦꯁꯇ ꯊꯣꯡꯕꯤꯌꯨ꯫ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯈꯣꯏꯅ ꯉꯥꯁꯤ ꯃꯦꯔꯤꯅꯦꯠ ꯇꯧꯔꯅꯤ ꯃꯆꯨ ꯀꯣ ꯑꯁꯤꯅ ꯀꯣꯔꯟꯐ꯭ꯂꯥꯋꯔꯅꯤ ꯀꯣꯔꯟꯐ꯭ꯂꯥꯋꯔ ꯆꯃꯁ ꯑꯃ ꯊꯨꯝ ꯈꯔ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯤꯅ ꯕ꯭ꯂꯦꯛ ꯄꯦꯄꯔꯗꯣꯀꯣ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯈꯔꯁꯨ ꯍꯥꯞꯄꯦ ꯄꯥꯎꯗꯔ ꯑꯣꯏꯅ ꯑꯗꯨꯒ ꯆꯝꯄ꯭ꯔꯥ ꯈꯔ ꯁꯨꯝꯖꯤꯜꯂꯅꯤ ꯆꯝꯄ꯭ꯔꯥ ꯈꯔ ꯁꯨꯝꯖꯤꯟꯕꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯉꯥꯁꯦ ꯐ꯭ꯔꯥꯏ ꯇꯧꯕ ꯃꯇꯝꯗ ꯀ꯭ꯔꯟꯆꯤꯁꯨ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯉꯥꯒꯤ ꯃꯅꯝꯗꯣ ꯑꯗꯨꯁꯨ ꯍꯥꯠꯄꯅꯤ ꯑꯗꯨꯒ ꯐꯖꯅ ꯃꯦꯔꯤꯅꯦꯠ ꯇꯧꯔꯅꯤ ꯍꯥꯏꯗꯤ ꯇꯩꯕꯤꯔꯅꯤ ꯃꯁꯥꯂꯥ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯃꯤꯅꯤꯠ 10 ꯅꯠꯇ꯭ꯔꯒ 15 ꯃꯤꯅꯤꯠꯁꯀꯨꯝꯕ ꯐꯖꯅ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯅꯤ ꯑꯗꯨꯒ ꯐ꯭ꯔꯥꯏ ꯇꯧꯔꯅꯤ ꯐ꯭ꯔꯥꯏ ꯇꯧꯕ ꯃꯇꯝꯗ ꯃꯩ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯣꯗ ꯇꯧꯔꯣꯏꯗꯕ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗꯀꯣ ꯑꯗꯨ ꯉꯥꯁꯦ ꯀꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯒꯦꯗ ꯇꯥꯎꯕꯒ ꯃꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯒꯠꯂꯛꯏꯗꯣ ꯉꯥꯁꯦ ꯐ꯭ꯔꯦꯁꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯥꯁꯦ ꯐ꯭ꯔꯦꯁ ꯅꯠꯇ꯭ꯔꯗꯤ ꯇꯥꯎꯕ ꯃꯇꯝꯗ ꯐꯥꯎꯗ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯏꯔꯛꯄꯅꯦ खितंग क्रंची होइना हाइदि खितंग सुमाइना क्रंची होइना ताउबियो सिन हेना हाउबने मुन्ना हाइतारे हाइसे अखोइना फ्राई तौरगा चाबसिसु याम हाउबनिको मयाम आई हाइजिनबा नत्ते मयाम अमुक्तंग सुमाइना अखोइगी थोंगगा चाबियो हाम अदुगा कोई आलू खरे लवरे को आइना संतक संतक सोइरे सिसु मिनिट अमनी फ्राई तौबियो मुन्नबा फ्राई तौबा नत्ते सुमाइना मिनिट अमनी फ्राई तौबसिनाने आलू से कोई टाइट ओइरगा कोई याम हाउबनि हिंजांग दो खरेन यावको मतमदा कईगुंबा आलू पामद्रदि हापिद्रसेको आई तेजपत्ता जीरा खरा हापे तिलौ अमा पुरा कुपने सोइरगा को तिलौना हाना थाददे यादे तिलौ मुंद्रदि याम थुमबनी अदुगा आई थुम हापे थुम हाना हापिसिना याम थुना कोगी मसाला मयाम से मुन्नबने अदुगा हावबसु हेनबने को अदुगा आई सी जिंजरगा हाइदि सिंगा चनमगगी कोगी पेस्ट खरा क्रश तौरगा हापे मोरोक अतेकपा खरा हापे अदुगा कोगी सिगी अवा फदिगोम से खरा हापे अदुगा फदिगोम खरसु हापे सि मयाम से कईगी खरगा हाना हापिनो हाइदा कोगी nga सिगी मनम से मांगनबा गी हापजबनी अदुगा हाउसो हाउबनी हांगौबिदनी अदुगा आई मरोइ नाकुपि हापे फजना कोगी मरोइ से मुन्नबको ngौरनी मरोइ से आई से मुनजले मयाम अदुगी आई हिंग खरा हापनी सिना फदिगोम की पाउडर को मच्चू अदुगा खितंग तंखाय मा लौथोरे सिजना कोगी इंजांग लोइरकांदा अमु सोक तौबदो अदुगी महत्ता से सिजिनदोइनी अदुगा खमेना सिंबा खरा याम हापे को हरिबो हापे सिम्याम से फजना मुन्नबा ngौबिरनी सिना गरम मसाला हापिसिना को कोगी हजिगी ngahigi manamdo hatnaba aduga hawbasu henbani aduga chili powder morok powder su hape aduga besan aina कोगी चमच अनि गुमा हापे कगिनो द बेसन हापसनो हरिन कोगी nga gi mahi haitane ko gravy do nanghalaga hawbane aduga isinga saba kitang hape masala mem se munnaba nga ngore aduga inga se alu kitang minute amani fry tawgibado adum hape अदुगा सी आलू दो ngasai mungi dedana si munnaba isin kitang habaga fazana munnaba di minute 5-7 mo amuk thonge kupsalaga to mahi manam fazana kugi nungsire haitare yango
ꯑꯂꯨꯁꯦ ꯃꯨꯜꯂꯦ ꯑꯩ ꯈꯤꯇꯪ ꯆꯦꯛ ꯇꯧ ꯃꯨꯜꯂꯦ ꯑꯗꯨꯒꯤ ꯑꯩ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯥꯍꯩꯗꯣ ꯐ꯭ꯔꯥꯏ ꯇꯧꯈꯤꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯒ ꯉꯥꯏꯍꯥꯛ ꯊꯣꯡꯉꯅꯤ ꯃꯁꯥꯂꯥ ꯃꯌꯥꯝꯁꯦ ꯃꯅꯨꯡꯗ ꯐꯖꯅ ꯉꯥꯁꯤꯗꯁꯨ ꯆꯪꯅꯕꯀꯣ ꯉꯥꯗꯨꯁꯨ ꯃꯍꯤꯗꯨꯗ ꯆꯠꯅꯕ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯄꯥꯝꯖꯕ ꯃꯍꯤ ꯀꯌꯥꯝ ꯅꯪꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯣ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯊꯣꯡꯉꯅꯤꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯃꯨꯟꯁꯜꯂꯛꯑꯦ ꯄꯨꯔꯥ ꯃꯅꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯐ꯭ꯔꯥꯏ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯃꯌꯥꯝ ꯑꯃ ꯐ꯭ꯔꯥꯏ ꯇꯧꯈꯤꯗꯅ ꯃꯁꯥꯂꯥ ꯌꯥꯎꯔꯒ ꯑꯗꯨꯏꯗꯣ ꯑꯗꯨꯝ ꯍꯥꯞꯄꯦ ꯁꯤꯒꯤ ꯁ꯭ꯇꯥꯏꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡ ꯂꯣꯏꯔꯒ ꯑꯃꯨꯛ ꯁꯣꯛ ꯑꯅꯤꯔꯛ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯣꯛ ꯑꯅꯤꯔꯛ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯏ ꯁꯤꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯆꯞ ꯃꯥꯟꯅꯩ ꯉꯁꯥꯏ ꯂꯧꯊꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯂꯥ ꯃꯌꯥꯝꯗꯨꯁꯨ ꯌꯥꯎꯔꯦ ꯃꯔꯣꯏꯗꯨꯁꯨ ꯌꯥꯎꯔꯦ ꯊꯥꯎꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯎꯔꯕꯅꯦ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕꯤꯔꯣ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯐ꯭ꯔꯥꯏ ꯇꯧꯔꯒꯁꯨ ꯆꯥꯕꯤꯌꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯐ꯭ꯔꯥꯏ ꯇꯧꯅꯤꯡꯗꯕ ꯁꯔꯦꯡꯒꯤ ꯃꯑꯣꯡꯗ ꯊꯣꯡꯅꯤꯡꯉꯒꯗꯤ ꯑꯩ ꯃꯈꯥꯒꯤ ꯑꯩꯒꯤ ꯁꯔꯦꯡ ꯊꯣꯡꯕꯒꯤ ꯔꯦꯁꯤꯄꯤꯗꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯄꯤꯖꯔꯝꯒꯦ ꯃꯣꯏ ꯂꯣꯏ ꯆꯥꯈ꯭ꯔꯦ ꯑꯩ ꯈꯤꯇꯪ ꯁꯨꯝ ꯇꯦꯁ ꯇꯧꯒꯦ ꯃꯌꯥꯝ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯑꯃ ꯇꯣꯏꯅ ꯊꯣꯡꯕꯗꯨꯅ ꯁꯔꯦꯡ ꯊꯣꯡꯕꯒ ꯆꯞ ꯃꯥꯟꯅꯩꯗꯅꯀꯣ ꯁꯤꯅ ꯇꯥꯎꯔꯒ ꯊꯣꯡꯕꯁꯦ ꯁꯤ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯩ ꯇꯣꯏꯅ ꯆꯥꯏꯁꯦ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯔꯗꯤ ꯊꯣꯡꯕꯗ ꯈꯤꯇꯪ ꯀꯨꯏꯅ ꯆꯪꯕꯅꯤꯅꯀꯣ ꯑꯗꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯇꯣꯏꯅ ꯁꯔꯦꯡ ꯊꯣꯡꯕꯗꯣ ꯅꯠꯇꯕꯤꯗ ꯇꯥꯎꯔꯒ ꯊꯣꯡꯕ ꯑꯝꯇꯪ ꯆꯥꯕꯤꯌꯨꯀꯣ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯍꯥꯎꯔꯦ